Kongpal Mamang Sabal Leikai da Kshetrigao kendre MLA Sheikh Noorul Hassan namphuda agricultural land da Leibak thonjinle haina club kharana phongdorakpa waoham adu yumpham yaode. Masagi Engkhol patada Leibak Thonba yadaba Karamba law leibano haina YVF KIYC ABA TYC KSDO SAC YPO SYDA amadi EWA club sing asina phongdorakli.Ngasi press ta club sing asina punna thadorakpa cherol amada hai tha asigi tang tarada Manipur Press Club ta KYVO OYO EYCA NEYDO EYDA NCC Club taruk asina pangthokiba paugi mifam amada Kongpal Youth Voluntary Organization na konba Kongpal Mamang Sabal Leikai da agricultural land da Leibak Thonjinle Maduda Kshetrigao gi MLA Sheikh Noorul Hassan na overpower taure amadi Meitei Pangal anigi marakta thokaningdaba thokdok thoklakpa tarabadi madugi teksak MLA na pugadabani haina phongdokhiba waoham adu condemn tawi. Hairiba waoham adu political mileage louba amadi communal ton yauba wahai wata sizinaduna khunai asigi fazaba liching asibu thugainaba club taruk asina hotnabani haina louwi.Hiram asigi matangda thizilubada hairiba lam asi Engkhol pata oiramle loinana agricultural land oiramdre. Engkhol patada Leibak Thonba athingba amata piba yade amadi hairiba lam asi government official singa kupna check toba matamdasu agricultural land nate haibasi khangle. MLA Sheikh Noorul Hassan na overpower tawkhiba leite masida thamningba waohamdi MLA Sheikh Noorul Hassan gi family na Masagi Engkhol Da Leibak Thonba athingba piba amadi aranba propaganda tauba maram chade. Ex-MLA amana insinduna aranba propaganda kaya sandok hanbada saruk yariba singna makhatana aranba waoham puthokpiganu. Engkhol Da Leibak Thonba yade Haibasi Karamba lo da Yaobage haibadu club tarukna Kshetrigao miyamda numit humnigi manungda khanghanlu.MLA Sheikh Noorul Hassan gi family na Masagi Engkhol patada Leibak Thonba ga Meitei amadi Meitei Pangal gi marakta leiriba mari asiga mari leinade. Leingakna hairiba aranba waoham sandokliba miyoi sing adugi mathakta Suo Motto case ama registered tawduna legal action lawkhatpiyu amadi makhatana aranba propaganda sandokpa tokpiyu hairi. Asigi tang tarada Manipur Press Club ta club taruk KVYO OYO EYCA NIDO EYDA NCC hariba club taruk asina pangthokiba paugi mifam amada Kongpal Youth Voluntary Organization na konba mafam Kongpal Mamang Sabal Leikai Kongpal Mamang Sabal Leikai da agricultural land da ekhogi Leibak thonjinle MLA Sheikh Noorul Hassan na overpower taure amadi Meitei Pangal anigi marakta thokaningdaba thokdok thoklakpa tarabadi madugi teksak MLA na pugadabani haina phongdorakpa waoham asi aksana louwi akanba mongda condemn tawi. MLA Sheikh Noorul Hassan gi family na agricultural land da Leibak thonjinle haina Kongpal Youth Voluntary Organization hai waoham asi aranbani masi aranbani haiba khangba ngamle haiba lam asi Engkhol pata oiramle agricultural land oiramde. Engkhol patada Leibak Thonba athingba amata pibi yade amadi haiba lam asi government official singnasu kupna check tawba matamda agricultural land natte haibasi confirm tawba ngamle. MLA Sheikh Noorul Hassan na overpower tawkhiba leiramde Engkhol patani haiba masi agricultural land natte haiba waoham khara leikai gi ahal amadi sabal leikai gi club ki member singna thamkhibadi lei amadi wakhal tamina khibadi lei ima iben sing maram paibi singa MLA ga amadi maki lakminariba singa confront tawna khibasul leiramdre aikoina sindarbaga phangdokpa pheng phagding sing asigi matangda koina hangingbo waoham sing adudi Sheikh Noorul Hassan MLA Kshetrigao Assembly Constituency gi family na Masagi Engkhol Da Leibak Thonba athingba piba amadi aranba propaganda tawbagi maram karino Kshetrigao myan ji karini haina khanbage